Hello mayam, ay ngasidi mayam da kaino ta share tawjage ay life ki matang da mayam na hanadagi ay viral chatba khotba mayam thokiba ay crime ay life ta thokiba mayam do ay ay nupa ay nungsinaba nupa duga ni atopa nupa atopa aiga kaino tawruba kholuba amta leite aiga ai hek nungsinajaba nupa gani maga ai chela matungda waroi po su pure aduga viral kamaina chakrino dusu ai mayam da singbudo ngasi loi haidoge nahandagi aina zalaga mina ai ngon negative comments mayam Patana lana ubi bado ay ngasi di loy sing doctor ay nahan ngay di khang aga tumin na lay badi mga iga handak ang 22 di day bani gi chahi mari shudoy ne ba ado hoji ziri da ine seng bai di ai jiri da pokba machani jiri da lai ma la hengang da ine hengang makha lai kai da gi romario khoinai jam ko bane ado ibani je waroi phana am incident me am thoe viral kamaina chakrino du su ai sengdo jage ngasi numi sida hoi ibani laiminare aduga privacy gi photos video mangon de leibado kamain tawraga thadokhrino dusu ai hai ge ngasi mana phone je langbadagi phone display yagi da badagi phone sembam da chatlaga phone sembam sidagi phone exchange tawbadagi phone do repair tawbada video je phone do yara kanda reset tawra kanda video se yawrakpadagi mina mathang share tawna gi bane dumain tawraga adugi magi through dagi magi phone semubagi adugi through dagi viral da chakhi bane po chai mayam na ngasi di loi aseng bodo haidok charage mina lana uba negative comments ne am pirak pai ngasi phawba lolaga ai khumde dum ignore tawraga lei dong ngasi di loi haido ai na ngasi live tharaiba maram jisu ai haige ma je ngarang dang baw badai bani je wari sanari ba nungdang da call pairaga dum wari sanari aduga last 2 days mana ai je Instagram dagi unfollow tawre unfollow tawri je na kai maram gino nang nai unfollow tawre maram je na haire aduga mana ingon da hare khoi ma hoina yada baine chai baine nga matam khara ingna chikna leiji ko je aina phare ma thajaru bai hoi haire aduga adui matungda aina hojikta ai duty halak patangai duty hala kan sida inaw nupi jina che nang wari ta triboro manang nupa do nupi chele nupi to pa chele ne photo thagale ne na hare ai rang kreba ai je to bam la khom khang dre ai kai do doi no hoi aham bada ibani je chele aham bada senapati da chelure senapati da chela matung da moi ge family na ibani je yum da chele je haidok tre ma ju ki re ibani makki na haidok tre yum da paw je pi da badagi खबर दु अदामी मैम ना दुमाया हापी रखपदगी इबानी जे लास्ट सेनापति दसु इबानी जे फना कुइना लो जे मोई फैमिली ना तौरगा थीबला है थी अखोइना मोई फैमिली दा पाव पीरे लास्ट पीरा मतुंग दा मोई फैमिली ना अखोइ जे लौबला मतुंग दा पुलिस स्टेशन दा आइगी फैमिली आइगी इमा बाबा लोइना फाजलगा थनमे मोइना अखोइ इमा इपा दा मोइना नचानुपी ना इचानुपा पूरा चखरे फारा चखरे किडनैप तौखरे दुनिया दानी ना हारगा इमा इपा जी दा मोइना मरान सिजलगा इपा गा इमा दा जेल दा थम लेरमे जेल दा थम्बदगी जेल दा थमे अदुगा आई पुलिस स्टेशन दा पूरे मोइना पुलिस स्टेशन दा पूबदगी आइना वारी दो सेंगबदो लोइ लिथोए पुलिस दा अदुदगी मोइना केस तो पालुरबनिना कोर्ट टिका दा बयाद्रे चैरा कोर्ट दा खोइसा कोर्ट कायबा अदुदा इबानी जे नुसिनरगा चेनबने जे पुलिस सिंग दा लोइ हाइरा मतुंग दा मोइना जो मोइ इमुंग जो खंगे अदगिदी मोइसु केस तो थांगत लुरबनिना आई बाउबा गुली पिजैबा मोइना पुलिस स्टेशन मनुंग दा मोइ के फैमिली ना आई गुली पिजैबा
ꯊꯦꯝꯃꯀꯥꯟꯗ ꯑꯩꯁꯦ ꯒꯨꯂꯤ ꯄꯤꯖꯩ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨ ꯀꯣꯔꯠꯇ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯀꯣꯔꯠꯇ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯨ ꯅꯣꯏꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯅꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯉꯣꯟda threaten ꯇꯧꯋꯦꯕ ꯃꯣꯏꯅ ꯀꯤꯍꯜꯂꯦꯕ ꯅꯄꯥꯁꯨ ꯊꯕꯛ ꯅꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯠꯀꯅꯤ ꯅꯄꯥꯁꯨ ꯖꯦꯜ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯒ ꯖꯁꯀꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯅꯤ ꯏꯃꯥ ꯏꯄꯥꯗ ꯂꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯕꯤꯗ ꯏꯕꯥꯅꯤ ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯏꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯄꯥ ꯔꯦꯞ ꯇꯧꯏ ꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯝꯕꯣꯜꯗ ꯏꯄꯥꯁꯦ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯝꯕꯣꯜꯗꯩꯅꯦꯕ ꯅꯝꯕꯣꯜꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯏꯕꯥꯅꯤꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯔꯦꯕ ꯐꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯖꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ ꯃꯌꯨꯝꯗ ꯄꯨꯕꯤꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒ ꯅꯨꯄꯥꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯛ ꯐꯥꯎ ꯎꯅꯍꯟꯗꯦꯕ ꯃꯣꯏ ꯌꯨꯝꯗ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯜꯂꯝꯗꯥꯏꯗꯒ ꯃꯃꯥꯅꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯧ ꯀꯥꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯀꯥꯟꯁꯤꯗ ꯏꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪ ꯉꯥꯏꯀꯣ 12 ꯂꯣꯏꯔꯒ ꯅꯣꯏꯅꯤ ꯐꯖꯅ ꯍꯣꯡꯕꯤꯅꯤ ꯈꯣꯠꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪ ꯑꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪꯗꯤ ꯉꯥꯏꯌꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯁꯦ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯝꯖꯔꯨ ꯃꯣꯏ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ 12 ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯦꯞꯅꯕ ꯋꯥꯔꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯩ ꯊꯤꯟꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯐꯖꯅ ꯀꯣꯏꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥꯡꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯅꯨꯡꯗ ꯃꯆꯥꯗ ꯑꯣꯠꯄꯗꯣ ꯑꯗꯨꯗꯣ ꯇꯥꯍꯜꯂꯦꯕ ꯑꯗꯣ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯏ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁꯇꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯃꯤꯉꯣꯟꯗꯁꯨ ꯈꯠꯅꯕꯁꯨ ꯍꯧꯔꯨꯗꯦ ꯏꯁꯥꯅꯁꯨ ꯂꯥꯜꯂꯨꯕꯩꯅꯤꯀꯣꯅ ꯈꯜꯂꯀꯥꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯇꯧꯔꯤꯉꯩ ꯉꯝꯃꯦ ꯄꯨꯂꯤꯁꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯄꯩꯁꯥꯅ ꯅꯝꯁꯤꯜꯂꯒ ꯑꯁꯦꯡꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏ ꯄꯋꯥꯔ ꯈꯔ ꯄꯩꯁꯥꯅ ꯂꯣꯏꯅ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯗꯣ ꯑꯩ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦꯁꯦ ꯉꯁꯤꯇ ꯈꯪꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯑꯒ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯦꯜꯞ ꯑꯝꯇ ꯇꯧꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜቭ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯍꯥꯟꯕꯗ ꯏꯕꯥꯅꯤ ꯈꯪꯅꯔꯤꯁꯦ ꯑꯩ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣꯁꯨ ꯈꯪꯗꯦꯕ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯩ ꯄꯩꯁꯥꯗ ꯆꯣꯞꯄꯩꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗ ꯄꯥꯝꯃꯨꯕꯩꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩ ꯃꯥꯁꯦ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣꯁꯨ ꯈꯪꯉꯝꯗꯦ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯈꯪꯅꯕꯗ ꯃꯥꯅ ꯑꯩꯁꯦ ꯃꯆꯤꯟ ꯊꯤꯔꯒ ꯆꯍꯤ ꯂꯣꯠꯂꯒ ꯑꯩꯁꯦ ꯀꯣꯏꯈꯤꯕꯅꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯑꯩ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯅꯦ ꯋꯥꯔꯣꯏꯄꯣꯠ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯝ ꯂꯥꯞꯅꯔꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯩ ꯊꯕꯛ ꯐꯪꯕꯗꯒꯤ ꯖꯤꯔꯤꯗ ꯂꯥꯛꯑꯒ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅ ꯑꯗꯣ ꯉꯔꯥꯡ ꯐꯥꯎꯕꯗ ꯐꯥꯎꯅꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯝꯃꯒ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ
मोइना एगी लाइफ से पूरा मांगहल्ले ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯦꯜꯞ ꯑꯝꯇ ꯅꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯄꯨꯔꯥ ꯕ꯭ꯂꯦꯡꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯐꯥꯎ ꯇꯧꯔꯕꯅꯦ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯀꯔꯤꯌꯔ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤꯀꯣ ꯚꯥꯏꯔꯦꯜ ꯐꯅꯌꯥꯝ ꯆꯠꯂꯨꯔꯒꯁꯨ ꯑꯩ ꯐꯅꯌꯥꯝ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯀꯣꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯕꯩ ꯑꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯀꯣꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯂꯩꯊꯣꯛꯄꯅꯦꯕ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯋꯥꯗꯣ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯠꯁ ꯑꯣꯏꯒꯦꯔꯥ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯩ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯒ ꯄꯤꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯔꯁꯤꯔꯥꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯔꯒꯗꯤ ꯍꯣꯏ ꯑꯩ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯣꯏꯗ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯎꯔꯒ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯔꯣꯁ ꯅꯪ ꯑꯝꯇ ꯊꯦꯝꯃꯣ ꯏꯕꯨꯡꯉꯣꯗꯣ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤꯇꯪ ꯈꯜꯂꯦ ꯑꯩꯁꯦ ꯃꯤ ꯃꯆꯥꯅꯤ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯥꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯃꯆꯥꯗꯣ ꯃꯆꯥꯇꯪ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯦ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯤ ꯀꯔꯤꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯣꯏꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯅꯦꯕ
ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯒ ꯊꯝꯃꯤ ꯃꯣꯏꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯃꯣꯏꯅ ꯃꯤ ꯑꯣꯏꯅ ꯎꯗꯦ ꯃꯤ ꯑꯣꯏꯅ ꯊꯥꯛꯇꯦ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯅꯣꯡꯃꯗ ꯋꯥꯔꯣꯏ ꯄꯣꯠ ꯑꯗꯨ ꯌꯥꯝ ꯆꯍꯤ 2-3 ꯁꯨꯔꯛꯇꯣꯔꯦꯕ ꯑꯩ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯛꯏꯁꯦ ꯅꯣꯡꯃꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯔꯒ ꯐꯤ ꯃꯆꯦꯠ ꯈꯨꯗꯩ ꯃꯆꯦꯠ ꯐꯥꯎ ꯅꯣꯡꯃꯗ ꯄꯤꯔꯛꯇꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯆꯝꯊꯣꯛꯑꯒ ꯋꯥꯈꯜꯁꯦ ꯆꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯏꯅꯦꯕ ꯆꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯏꯅꯦꯕ ꯑꯩꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯏꯁꯥ ꯏꯇꯣꯝꯇ ꯃꯔꯛꯇ ꯋꯥꯈꯜ ꯈꯜꯂꯦ ꯑꯩ ꯄꯨꯔꯥ ꯇ꯭ꯔꯣꯃꯥꯇꯥꯏꯖ ꯗꯤꯄ꯭ꯔꯦꯁꯟ ꯏꯁꯥ ꯏꯇꯣꯝꯇ ꯇ꯭ꯔꯣꯃꯥꯇꯥꯏꯖ ꯇꯧ ꯏꯁꯥ ꯏꯇꯣꯝꯇ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯤ ꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇꯦ ꯐꯦꯃꯤꯂꯤ ꯃꯥꯡꯗꯁꯨ ꯎꯠꯊꯣꯛꯇꯦ ꯏꯁꯥ ꯏꯇꯣꯝꯇ ꯈꯥꯡꯉꯒ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁꯇ ꯇꯥꯟꯅꯔꯨꯔꯦ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯛꯎ ꯑꯩ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ